ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯅꯤꯈꯛ ꯄꯣꯛꯆꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯑꯦꯁꯃꯟ ꯀꯧꯏ, ꯑꯗꯨꯒ ꯑꯦꯁꯃꯟꯒꯤ ꯃꯆꯜꯅꯨꯄꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯅ ꯁꯤꯒꯅꯤ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯗꯨ ꯍꯩ ꯁꯤꯡꯅꯕ, ꯇꯥꯛꯄꯤꯕ ꯌꯥꯕ, ꯇꯝꯕꯤꯕ ꯌꯥꯕ ꯃꯍꯩ ꯃꯁꯤꯡ ꯂꯧꯁꯤꯡ ꯀꯌꯥꯃꯔꯨꯝ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯅꯤꯗꯨ ꯀꯣꯅꯨꯡꯗ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯌꯣꯛꯂꯛꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯦꯁꯃꯟ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯁꯤꯇ ꯅꯠꯇꯅ ꯃꯍꯥꯛ ꯎꯃꯪꯗ ꯆꯠꯂꯒ ꯀꯣꯏꯕ, ꯎꯃꯪꯒꯤ ꯐꯖꯕ ꯀꯌꯥꯕꯨ ꯌꯦꯡꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯩ꯫ ꯃꯍꯥꯛꯅ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯄ ꯃꯇꯝꯗ ꯃꯄꯥ ꯅꯤꯡꯊꯧꯗ ꯀꯟꯅ ꯍꯥꯏꯖꯔꯒ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯎꯃꯪꯗꯨꯒꯤ ꯃꯅꯥꯛꯇ ꯌꯨꯝ ꯃꯆꯥ ꯑꯃꯈꯛ ꯁꯥꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯃꯃꯩꯊꯪꯗꯗꯤ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝꯗꯨ ꯌꯥꯕꯤꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇ ꯂꯩꯔꯤꯕ ꯎꯃꯪꯗꯨꯒꯤ ꯃꯇꯥꯏꯋꯥꯏꯗ ꯍꯧꯕ ꯑꯆꯧꯕ ꯎꯌꯨꯡ ꯄꯥꯝꯕꯤ ꯑꯅꯤꯈꯛ ꯈꯜꯂꯦ, ꯑꯗꯨꯒ ꯃꯗꯨꯗ ꯍꯨꯠꯂꯒ ꯌꯨꯝ ꯑꯃꯒꯨꯝ ꯁꯦꯝꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯑꯦꯁꯃꯟꯅ ꯃꯍꯥꯛꯀꯤ ꯃꯆꯜꯅꯨꯄꯤ ꯃꯆꯥ ꯏꯕꯦꯝꯃ ꯁꯤꯒꯅꯤꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯜ ꯏꯕꯦꯝꯃ, ꯑꯩꯗꯤ ꯎꯃꯪꯒꯤ ꯃꯇꯥꯏꯋꯥꯏꯗ ꯍꯧꯕ ꯎꯌꯨꯡ ꯄꯥꯝꯕꯤꯗ ꯌꯨꯝ ꯁꯥꯔꯒ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯨꯒꯗꯧꯔꯤ꯫ ꯅꯍꯥꯛꯁꯨ ꯂꯥꯛꯅꯤꯡꯕ꯭ꯔꯣ? ꯑꯁꯨꯝꯅ ꯑꯦꯁꯃꯟꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤꯡꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯆꯜꯅꯨꯄꯤꯗ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯁꯤꯒꯅꯤ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯎꯌꯨꯡ ꯄꯥꯝꯕꯤꯗ ꯍꯨꯠꯂꯒ ꯁꯥꯕ ꯌꯨꯝꯗꯨꯗ ꯂꯩꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯇꯝ ꯈꯔꯗꯤ ꯎꯌꯨꯡ ꯄꯥꯝꯕꯤꯗꯨꯒꯤ ꯌꯨꯝꯗꯨꯗ ꯂꯩꯖꯒꯦ, ꯄꯥꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯀꯥ ꯑꯣꯏꯖꯔꯒꯦ, ꯑꯇꯣꯞꯄ ꯑꯃꯅ ꯅꯍꯥꯛꯀꯤ ꯀꯥ ꯑꯣꯏꯔꯣ ꯍꯥꯏꯅ ꯃꯕꯨꯡꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯦꯁꯃꯟꯁꯨ ꯃꯍꯥꯛꯀꯤ ꯂꯨꯅ ꯆꯥꯅ ꯇꯧꯖꯕꯤ ꯃꯆꯜꯅꯨꯄꯤꯒꯤ ꯋꯥꯗꯨ ꯌꯥꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯎꯌꯨꯡ ꯄꯥꯝꯕꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯎꯌꯨꯡ ꯄꯥꯝꯕꯤꯗꯨ ꯍꯨꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯌꯨꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥ ꯑꯃꯒꯨꯝ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅꯃꯛ ꯄꯥꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ꯫ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯂꯩꯅꯅꯕ, ꯆꯥꯅꯅꯕ ꯐꯤꯔꯣꯜ, ꯁꯅꯥ ꯂꯨꯄꯥ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯂꯧꯔꯨꯗꯨꯅ ꯍꯥꯏꯔꯤꯕ ꯎꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯍꯧꯁꯥꯒꯤ ꯐꯖꯕ, ꯎꯃꯪ ꯋꯥꯃꯪ ꯍꯩꯀꯣꯜ ꯂꯩꯀꯣꯜꯒꯤ ꯐꯖꯕ, ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯅꯨꯡꯁꯤꯕ ꯁꯨꯔ ꯇꯥꯔꯒ ꯃꯇꯝ ꯈꯔꯅꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯎꯃꯪꯁꯤꯗꯤ ꯇꯁꯦꯡꯅ ꯖꯥꯗꯨ ꯍꯩꯕ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯒꯤ ꯂꯩꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯎꯃꯪꯁꯤꯗ ꯖꯥꯗꯨ ꯍꯩꯕ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯋꯥꯕ ꯑꯃꯈꯛ ꯍꯥꯏꯕꯗꯣ ꯂꯥꯛꯂꯦ꯫ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯄꯥꯛ ꯆꯥꯎꯔꯕ ꯂꯩꯕꯥꯛꯁꯤꯗ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯥꯟ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯟ ꯇꯥꯁꯤꯜꯂꯛꯂꯤꯕ ꯃꯐꯝꯗꯨꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥꯃꯔꯨꯝ ꯄꯨꯔꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯃꯛꯇꯤ ꯃꯍꯥꯔꯥꯅꯤꯗꯨ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯂꯛꯇꯕ ꯃꯇꯝꯅꯤ꯫ ꯃꯁꯥ ꯉꯝꯗ꯭ꯔꯤꯉꯩꯒꯤ ꯃꯊꯛꯁꯤꯗ ꯂꯥꯟ ꯇꯥꯁꯤꯜꯂꯛꯄꯒꯤ ꯄꯥꯎ ꯇꯥꯕ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯁꯨ ꯂꯥꯟ ꯑꯃꯨꯛ ꯆꯠꯊꯣꯛꯈꯤꯕꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯨ ꯃꯁꯥ ꯁꯣꯟꯊꯔꯛꯂꯝꯃꯤ꯫ ꯆꯥꯗ ꯊꯛꯇꯕ ꯑꯃꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯥꯕꯗꯨ ꯈꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯝꯂꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤꯗꯨ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯁꯤꯔꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯟꯗꯨ ꯐꯅ ꯀꯨꯏꯅ ꯁꯣꯛꯅꯔꯕꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯂꯥꯟꯗꯨ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯕꯥꯛꯁꯤꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯋꯥꯡꯃꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯁꯨ ꯂꯩ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯔꯤꯡ ꯀꯧꯕ ꯑꯃꯁꯨ ꯂꯩ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯔꯤꯡꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯁꯤꯒꯅꯤꯒꯤ ꯐꯖꯕꯒꯤ ꯄꯥꯎꯁꯤ ꯇꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯔꯤꯡꯅ ꯁꯤꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯀꯅꯥꯕꯨ ꯂꯨꯍꯣꯡꯂꯒ ꯂꯧꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯄꯥ ꯅꯤꯡꯊꯧꯗ ꯁꯤꯒꯅꯤꯕꯨ ꯂꯧꯖꯔꯨꯒꯦ ꯍꯥꯏꯕꯒꯤ ꯑꯌꯥꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦꯗꯣ꯫ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯇꯧꯖꯔꯣ, ꯃꯥꯏ ꯄꯥꯛꯆꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯔꯤꯡ ꯊꯤꯟꯊꯕ ꯇꯧꯗ ꯃꯅꯥꯏ ꯈꯣꯡꯕꯨꯔꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔꯔꯣꯝꯗ ꯖꯍꯥꯖ ꯇꯣꯡꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯕꯒꯤ ꯃꯇꯨꯡꯗ ꯎꯃꯪꯒ ꯇꯥꯏꯅꯅ ꯂꯩꯕ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜ ꯑꯃꯗ ꯊꯨꯡꯂꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯔꯤꯡ ꯖꯍꯥꯖꯇꯒꯤ ꯍꯦꯛ ꯀꯨꯝꯊꯕ ꯃꯇꯝꯗ ꯎꯔꯦ ꯎꯃꯪꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯁꯛ ꯃꯇꯧꯗ ꯂꯥꯏꯒꯤ ꯃꯆꯥꯃꯨꯛ ꯅꯤꯡꯊꯤꯕꯤ
ꯅꯨꯖꯥ ꯑꯃꯈꯛ ꯂꯩꯕ ꯎꯔꯦ꯫ ꯅꯨꯄꯤꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯛꯆꯥꯡ ꯄꯨꯝꯕ ꯄꯪꯊꯕꯒꯨꯝ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯔꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯛꯍꯦꯟꯕ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯣ? ꯑꯩꯒꯤ ꯃꯤꯡ ꯃꯖꯥ ꯏꯕꯦꯝꯃ ꯁꯤꯒꯅꯤ ꯀꯧꯏ꯫ ꯅꯍꯥꯛꯀꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ?" "ꯁꯦꯡꯂꯧꯍꯦꯟꯕꯤ, ꯑꯩꯍꯥꯛ ꯁꯃꯨꯗ꯭ꯔꯒꯤ ꯋꯥꯡꯃꯁꯤꯗ ꯂꯩꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯩꯅ ꯅꯍꯥꯛꯀꯤ ꯐꯖꯕ, ꯊꯣꯠ ꯅꯧꯕ ꯑꯃꯁꯨꯡ ꯆꯝꯖꯕꯒꯤ ꯃꯔꯝꯗ ꯄꯥꯎ ꯀꯌꯥꯃꯔꯨꯝ ꯇꯥꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯑꯩꯍꯥꯛ ꯅꯍꯥꯛꯀ ꯊꯦꯡꯅꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯗꯣ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯎꯃꯪꯁꯤꯗ ꯅꯇꯣꯝꯇ ꯀꯅꯥ ꯌꯥꯎꯗ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ?" ꯃꯁꯤꯗ ꯁꯤꯒꯅꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯅ ꯃꯃꯥ ꯂꯩꯈꯤꯗꯕꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯃꯐꯝꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯁꯨ ꯌꯥꯔꯦ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯖꯍꯥꯖ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯣ, ꯑꯩꯒꯤꯁꯨ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯔꯨꯈꯤꯒꯦ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯋꯥꯁꯤ ꯇꯁꯦꯡꯅ ꯊꯥꯖꯔꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯔꯤꯡ ꯖꯍꯥꯖ ꯃꯅꯨꯡꯗ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯕꯨ ꯀꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯖꯍꯥꯖꯇꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯑꯁꯨꯝ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯇꯦꯛ ꯀꯥꯏꯔꯕ, ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ, ꯍꯥꯏꯕꯗꯤ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯔꯥꯞꯄ ꯁꯃꯨꯗ꯭ꯔ ꯋꯥꯡꯃꯗꯒꯤ ꯂꯥꯛꯆꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯔꯤꯡꯗꯨ ꯍꯤꯡꯆꯥꯕꯤꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯔꯦꯗꯣ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯁꯤꯒꯅꯤꯁꯤ ꯎꯌꯨꯡ ꯄꯥꯝꯕꯤ ꯑꯃꯗ ꯃꯌꯨꯝ ꯑꯣꯏꯔꯒ ꯂꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃ ꯁꯤꯒꯅꯤꯁꯤ ꯎꯌꯨꯡ ꯄꯥꯝꯕꯤꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯟꯕꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯕ ꯑꯆꯧꯕ ꯎꯌꯨꯡ ꯄꯥꯝꯕꯤ ꯑꯃꯈꯛ ꯐꯨꯛꯇꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯗꯨ ꯊꯣꯡꯒꯠꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯍꯤꯡꯆꯥꯕꯤꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯁꯤꯒꯅꯤꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯔꯤꯡ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯀꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯎꯌꯨꯡ ꯄꯥꯝꯕꯤ ꯑꯅꯤꯗꯨ ꯖꯍꯥꯖꯇ ꯍꯥꯞꯆꯤꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯔꯥꯖꯀꯨꯃꯥꯔꯤꯡꯅ ꯂꯨꯆꯤꯡꯗꯨꯅ ꯃꯌꯨꯝ ꯂꯝꯗꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯥꯁꯤꯟꯅꯕ ꯃꯖꯥ ꯏꯕꯦꯝꯃ ꯁꯤꯒꯅꯤꯗꯨ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯇꯣꯉꯥꯟꯅ ꯂꯩꯀꯣꯜ ꯑꯃꯒꯤ ꯃꯌꯥꯗ ꯂꯩꯕ ꯗꯣꯂꯥꯟ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯎꯌꯨꯡ ꯄꯥꯝꯕꯤ ꯑꯅꯤꯗꯨꯁꯨ ꯃꯍꯥꯛꯀꯤ ꯗꯣꯂꯥꯟꯒꯤ ꯃꯅꯥꯛꯇ ꯌꯨꯡꯁꯤꯜꯂꯒ ꯍꯧꯍꯜꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯡꯅ ꯃꯖꯥ ꯏꯕꯦꯝꯃ ꯁꯥꯔꯤꯕ ꯍꯤꯡꯆꯥꯕꯤꯗꯨ ꯇꯣꯏꯅ ꯇꯣꯏꯅ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯁꯛꯍꯦꯟꯕꯤ, ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯤ ꯍꯥꯏꯔꯤꯕꯅꯣ?" ꯍꯤꯡꯆꯥꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔ, ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯃꯇꯝꯗ ꯍꯦꯛꯇ ꯂꯨꯍꯣꯡꯁꯤ, ꯑꯩꯒꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯖꯔꯦ." "ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯃꯨꯟꯅ ꯈꯟꯅꯔꯁꯤ, ꯑꯗꯨꯒ ꯃꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯃꯁꯤꯒꯤ ꯃꯅꯤ ꯃꯨꯛꯇ, ꯁꯅꯥ ꯂꯨꯄꯥ, ꯑꯇꯥꯡꯕ ꯅꯨꯡ ꯀꯌꯥꯃꯔꯨꯝ ꯊꯤꯟꯕ ꯐꯤꯁꯦ, ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯐꯤꯖꯣꯜ ꯑꯃꯈꯛ ꯇꯨꯔꯣ, ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯁꯦꯠꯅꯕ ꯑꯣꯏꯅ ꯇꯨꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯔꯤꯡꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯦꯛ ꯆꯠꯈꯤꯕꯒꯗꯤ ꯍꯤꯡꯆꯥꯕꯤꯗꯨꯗꯤ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯄꯤꯔꯝꯂꯤꯕ ꯐꯖꯔꯕ ꯐꯤꯗꯨ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯐꯖꯈ꯭ꯔꯕ ꯐꯤꯗꯨ ꯂꯩꯃꯥꯏꯗ ꯃꯇꯠ ꯃꯇꯠ ꯇꯠꯂꯒ ꯇꯥꯔꯦ, ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯝꯃꯤ꯫ "ꯃꯁꯤꯒꯤ ꯐꯤꯁꯤꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ?" ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯤꯡꯆꯥꯕꯤꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯐꯤ ꯂꯣꯟꯒꯅꯤ, ꯇꯨꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯇꯤ ꯍꯤꯡꯆꯥꯕꯤꯅꯤ, ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯆꯥꯔꯛꯇꯕ ꯀꯨꯏꯔꯦ꯫ ꯑꯁꯨꯝꯅ ꯆꯔꯥ ꯍꯦꯜꯂꯒ ꯃꯍꯥꯛ ꯁꯤꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯥꯎꯕꯗꯒꯤ ꯃꯍꯥꯛ ꯂꯥꯎ ꯈꯣꯡꯂꯒ ꯐꯤꯗꯨ ꯁꯦꯒꯥꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒ ꯂꯣꯏꯅꯅ ꯂꯥꯎ ꯈꯣꯡ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯂꯩꯃꯥꯏꯗ ꯃꯤꯇ꯭ꯔꯪꯒꯤ ꯊꯣꯡ ꯑꯃꯈꯛ ꯐꯥꯎꯒꯠꯂꯛꯈꯤ, ꯑꯗꯨꯒ ꯊꯣꯡꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯤꯡꯆꯥꯕ ꯌꯣꯁꯨꯕꯤꯗꯨ ꯆꯥꯅꯅꯕ ꯁꯥ ꯉꯥ ꯀꯌꯥꯃꯔꯨꯝ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯌꯣꯁꯨꯕꯤ ꯑꯃꯁꯨꯡ ꯃꯆꯦ ꯍꯤꯡꯆꯥꯕꯤ ꯃꯈꯣꯏꯅꯤꯗꯨ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡ ꯍꯤꯡꯆꯥꯕ ꯌꯣꯁꯨꯕꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯇ꯭ꯔꯪꯒꯤ ꯊꯣꯡꯗꯨꯗ ꯆꯪꯈ꯭ꯔꯦ, ꯑꯗꯨꯒ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯤꯅ ꯇꯧꯔꯤꯕ ꯂꯥꯎ ꯈꯣꯡꯂꯤꯕ ꯃꯌꯥꯝꯗꯨ
ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯦꯁꯃꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯜꯅꯨꯄꯤ ꯁꯤꯒꯅꯤꯅ ꯂꯣꯟꯅ ꯎꯍꯧꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯃꯥꯡꯗ ꯍꯤꯡꯁꯥꯕꯤꯅ ꯄꯨꯔꯛꯈꯤꯕ ꯎꯌꯨꯡ ꯄꯥꯝꯕꯤ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯍꯤꯡꯁꯥꯕꯤꯅ ꯄꯨꯔꯛꯂꯤꯕ ꯎꯌꯨꯡ ꯄꯥꯝꯕꯤ ꯑꯅꯤꯗꯨ ꯅꯤꯡꯊꯧ ꯃꯆꯥ ꯃꯈꯣꯏ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯍꯨꯠꯂꯒ ꯂꯩꯔꯤꯕ ꯎꯌꯨꯡ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯍꯤꯡꯁꯥꯕꯤꯗꯨꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯟꯅ ꯌꯦꯡꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯍꯤꯡꯁꯥꯕꯤꯗꯨ ꯎꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯤꯒꯅꯤꯅ ꯍꯤꯡꯁꯥꯕꯤꯒꯤ ꯀꯥꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯒꯥꯏꯔꯕ ꯐꯤ ꯃꯆꯦꯠꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯈꯣꯝꯖꯤꯜꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨ ꯅꯨꯃꯤꯠ 6ꯅꯤ ꯆꯪꯅ ꯐꯣꯠꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯃꯈꯛ ꯇꯨꯔꯝꯃꯤ꯫ ꯃꯗꯨ ꯇꯨꯕ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡ ꯐꯤꯖꯣꯜꯗꯨ ꯍꯤꯡꯁꯥꯕꯤꯗꯨꯒꯤ ꯀꯥꯗ ꯑꯃꯨꯛ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯍꯤꯡꯁꯥꯕꯤꯗꯨ ꯐꯤꯖꯣꯜꯗꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯍꯤꯡꯁꯥꯕꯤꯗꯨꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯐꯖꯔꯕ ꯐꯤꯖꯣꯜ ꯑꯃꯈꯛ ꯇꯨꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨ ꯇꯁꯦꯡꯅ ꯈꯨꯠ ꯁꯥ ꯌꯥꯝꯅ ꯍꯩ ꯍꯥꯏꯗꯨꯅꯁꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕꯒꯤ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯦꯛ ꯆꯠꯈꯤꯕꯒꯗꯤ ꯍꯤꯡꯁꯥꯕꯤꯗꯨ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯂꯦꯗꯣ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯍꯤꯡꯁꯥꯕꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯌꯣꯁꯨꯕꯤꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯦꯁꯃꯟꯅ ꯃꯥꯒꯤ ꯎꯌꯨꯡ ꯄꯥꯝꯕꯤꯗꯨꯗꯒꯤ ꯂꯣꯏꯅꯃꯛ ꯎꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔ, ꯌꯦꯡꯕꯤꯌꯨ! ꯑꯗꯣꯝꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥꯗ ꯊꯣꯛꯍꯧꯔꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ!" ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯦꯁꯃꯟꯒ ꯂꯣꯏꯅꯅ ꯎꯌꯨꯡ ꯄꯥꯝꯕꯤꯗꯨꯗꯒꯤ ꯂꯣꯟꯅ ꯍꯤꯡꯁꯥꯕꯤꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯍꯤꯡꯁꯥꯕꯤꯗꯨꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯌꯣꯁꯨꯕꯤ ꯍꯤꯡꯁꯥꯕꯗ ꯍꯥꯏꯔꯝꯃꯤ, "ꯏꯅꯥꯎ ꯌꯣꯁꯨꯕꯤ, ꯑꯩ ꯏꯀꯨꯏ ꯀꯨꯏꯗꯅ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯂꯒꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯀꯣꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯍꯥꯠꯂꯒ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯇ ꯅꯠꯇꯅ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯀꯧꯔꯒ ꯃꯐꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯃꯊꯪ ꯃꯊꯪ ꯆꯥꯒꯗꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯤꯡꯁꯥꯕ ꯍꯤꯡꯁꯥꯕꯤ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯍꯦꯛ ꯇꯥꯕꯒꯗꯤ ꯁꯥꯎꯔꯕ ꯔꯥꯖꯀꯨꯃꯥꯔ ꯃꯅꯥꯏꯁꯤꯡꯗꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯡꯁꯥꯕ ꯍꯤꯡꯁꯥꯕꯤꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯈꯨꯗꯛꯇ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯩꯗꯨꯅ ꯌꯨꯝꯗꯨ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯤꯡꯁꯥꯕ ꯍꯤꯡꯁꯥꯕꯤ ꯑꯅꯤꯗꯨꯁꯨ ꯈꯪꯍꯧꯗꯅ ꯆꯥꯛꯂꯛꯂꯤꯕ ꯃꯩ ꯑꯗꯨꯅ ꯑꯗꯨꯃꯛ ꯆꯥꯛꯊꯦꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯦꯁꯃꯟꯅ ꯃꯈꯣꯏꯒꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯃꯖꯥ ꯏꯕꯦꯝꯃ ꯁꯤꯒꯅꯤꯁꯨ ꯇꯁꯦꯡꯅ ꯎꯕ ꯐꯪꯂꯦ꯫ ꯁꯛꯇ ꯆꯨꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯤ ꯐꯖꯕꯒꯤ ꯃꯕꯦꯝꯃ ꯁꯤꯒꯅꯤ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯃꯖꯥ ꯏꯕꯦꯝꯃ ꯁꯤꯒꯅꯤꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯤꯒꯅꯤꯅꯁꯨ ꯋꯥꯐꯝꯗꯨ ꯌꯥꯔꯦ꯫ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯦꯁꯃꯟꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯆꯜꯅꯨꯄꯤꯗꯨ ꯅꯤꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯦꯁꯃꯟꯒꯤ ꯋꯥꯐꯝꯗꯨꯁꯨ ꯌꯥꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯇꯨꯅ ꯆꯞ ꯃꯥꯟꯅꯕ ꯅꯨꯃꯤꯠꯇ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯗꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯦꯁꯃꯟ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒ ꯂꯣꯏꯅꯅ ꯃꯔꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯚꯥꯔꯠꯀꯤ ꯐꯨꯡꯒꯥꯋꯥꯔꯤ ꯃꯥꯂꯦꯝ ꯀꯣꯏꯕ꯫ ꯍꯤꯃꯥꯂꯣꯏ ꯄꯔꯕꯗ ꯉꯥꯟꯊꯣꯏꯔꯤꯕ ꯀꯩꯂꯥꯁꯄꯇꯤ ꯁꯤꯕ ꯗꯨꯔꯒꯥ ꯑꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯋꯥ ꯇꯥꯅꯔꯝꯃꯤ꯫ "ꯄ꯭ꯔꯤꯌꯦ, ꯑꯩ ꯍꯧꯖꯤꯛ ꯏꯆꯥ ꯑꯅꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯧꯁꯤꯡ ꯆꯥꯡꯌꯦꯡ ꯇꯧꯕ ꯄꯥꯝꯃꯤ꯫ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯍꯦꯟꯅ ꯁꯤꯡꯉꯤ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕꯒꯤꯗꯃꯛ ꯑꯩꯅ ꯃꯈꯣꯏꯕꯨ ꯀꯧꯔꯤ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯨ." ꯑꯁꯨꯝ ꯍꯥꯏꯅ ꯗꯨꯔꯒꯥꯒꯤ ꯃꯐꯝꯗ ꯁꯤꯕ ꯃꯍꯥꯗꯦꯕꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯊꯤꯟꯊꯕ ꯇꯧꯗ ꯃꯍꯦꯁ꯭ꯋꯔꯒꯤ ꯌꯥꯊꯪꯗꯨ ꯗꯨꯔꯒꯥꯅ ꯃꯆꯥ ꯑꯅꯤ ꯍꯥꯏꯕꯗꯤ ꯒꯅꯦꯁ ꯑꯃꯗꯤ ꯀꯥꯔꯇꯤꯛ ꯑꯅꯤꯗ ꯃꯄꯥꯕꯨꯡꯅ ꯀꯧꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯛ ꯇꯥꯕꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨ ꯊꯨꯅ ꯌꯥꯡꯅ ꯁꯤꯕ ꯑꯃꯗꯤ ꯗꯨꯔꯒꯥ ꯑꯅꯤꯒꯤ ꯃꯥꯡꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯈꯨꯔꯨꯝꯖꯩ꯫ ꯑꯗꯨꯒ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯍꯥꯏꯅ ꯄꯥꯎꯍꯪꯖꯔꯝꯃꯤ꯫ ꯁꯤꯕ ꯃꯍꯥꯗꯦꯕꯅ ꯍꯥꯏꯔꯛꯏ, "ꯍꯧꯒꯠꯂꯨ! ꯏꯆꯥ ꯑꯅꯤꯕꯨ ꯏꯄꯥꯅ ꯀꯧꯕꯗꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ꯫ ꯁꯦ ꯇꯥꯔꯣ! ꯅꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯪꯒꯤ ꯉꯝꯖꯕꯤ ꯊꯥꯔꯒ ꯄ꯭ꯔꯤꯊꯤꯕꯤꯁꯦ 3 ꯍꯟꯅ ꯀꯣꯏꯔꯨꯔꯣ꯫ ꯑꯗꯨꯒ ꯅꯄꯥ ꯑꯩꯒꯤ ꯅꯥꯛꯇ ꯍꯥꯟꯅ ꯊꯨꯡꯂꯕꯗꯣ ꯃꯗꯨꯗ
mahakpu khwaidagi henna matik mathauna leibani haina sakti mapangal hapkadoribani. Maramsina nakhoi nasinanaw thorang toro. Mapabunggi uhaisi tajarabagi matung mayamba Kartit mapabung siba Mahadebabu khurumjarammi. Aduga mahaki tongnanaba wahong haiba usektuga loinana Prithibi koiba chatnabagidamak thorang tawkhre. Panthaba tawta mahak wahong tonglaga atiyada mapagi yathang thodang pangthoknabagidamak khongsan khirammi. Mataw asumna mayamba Kartit na Prithibi bu taret laghanna koinabagidamak thorang tawraga chatkibasi ubada manaw nupa Ganeshti mapukning nungsiba hawrakledo. Ganesh na khalli. Oh, iyamba Kartit kidi wahong leibanina thuna yangna paiba ngammi. Aigidi utinsina kadaida kaya lapna chattoiba. Mapukning sina mahak hik kappi upay leiti haina khalli. Ganesh mapabunggi manaktagi kharadang lapna thorai aduga mahak phamlaga kaplammi. Ganesh ki oiriba phibamduda Mama Durgana yengba nungaitabadagi asumna amuk haibirammi. Imagi bungo Ganesh, ima wahaige munataw. Isagi tongnanaba bahan matik chadrabasu imana haiba khudingmak thabak oina pangthoo. Se nangi bahan utindo tonglaga napabung siba Mahadeva na leiriba Kailas sindom se masi tarel aghan na koiba ngamnabadi napabung na hariba thabakto madu tawbaga chap manarabani. Panggano arembada matamanghan gano hauzik kaplaga leibagi matam natre. Mataw asumna mamana takpiraklaba matam aduda Ganesh mathamoy piktharambadu wakhal lakle. Thintaba tawda utin tonglaga mahak mapabung na leiriba Kailas singjawdu ahing nungthil khaida tarilak sunaba koiba haurakle. Asum tawna arepalaitana Ganesh Kailas singdol tarelak hanna koiba loirabagi matung siba Mahadevagi manakta thunglammi. Matam sida siba Mahadevadu pungak hek nakpani. Ganesh na mapabong siba Mahadevada hairammi. Pabong, nanay ayhak Prithibi koiba tarelak sure. Nanay bu sanbiyu khurumjari. Matang sida di siba Mahadeva na mataw karam na nahak na Prithibi koirubagi waridu mayek seng na liyu taraga khanghallo haina hairammi. Masa Ganesh na hairaklammi. Ipa ibungo, nasadi iyambagum na tongnanaba bahan matik sadaba na Prithibi bu tarelaghan na koizerubagi sakti di lejadedo. Nasana khangjaba haibabu Prithibi pumbagi mapu oiriba ipa ibungo bu tarelaghan na koizaba haibase. Masina nasagi di taibang palse tarelag koibaga chap mane haina khanjaido. Maramsina nanay aina pabunggi Kailas singdolse tarelaghan na koizerubani. Asum haina Ganesh na khurumlaga hangatchay. Warampum na magtarabada siba Mahadeva na masa Ganesh bu nungsi na konbi aduga asum na amuk thagat wahaising takpiki. Ipagi Ganesh, nahak kinatik nagun naraw singta na ngasidagidi nahakse. Lai singi mathagta nahak na khwaidagi sakti layba haibado oiragadabani. Nahak ki puja hana katana tawjariba puja khudingmak aremba haibado oiragadabani. Kanagumba miyoiba jati khudingmak na Katsaning na thawni thorom khudingmakta isabo hana ahanba maktada pujase katkadabani. Mathangda ningjariba Devi Devatasingbu thawnijagadabani. Ngasidagidi ipana isagi minglense Sri Ganesh Ganpati haiba mingtholse pirabani. Asum haina masabu matik magun kaya marumga loinana thawjanbikre. Aduga Kailas singsang ngakpagi thawdada Ganpati magi maphamda sinakre. Masigi matungda Kartit na Malem si taretlak koiruraga halakba matamdadi mangjawna na manaw Ganeshta siba Durga makoy ani na sakti pumnamag khusin naramle haibasi khanglammi. Masidagi mahak mapukningda mapabong amadi mamabu yamna warawrammi. Kartit ki mapukningda mahak puna lamlap na thadokraga manaw nupa Ganeshta sakti pumnamag sinakrabani asum na khalaga siba Durga anibu khurumjarammi. Masigi matungda mahak Kailas singjawsi thadoklamlaga mamay nongpuk olaga Kudak adumaktada hanna yelamdaba makai adumak chatkhirammi. Oiriba matawduda mapa ibungo siba Mahadeva amadi ibiyama Durga anina masabu hanna kauraga tanarammi. Adum oinamak warawraba masa Kartit hanna phawba yenglamda nongpok pangna adumak thapna chatkre. Mahak amuk hanna halakhidre. Masagi matawduda mapabung amadi Mama Durga makoy anina nungaitaduna masagi thapna mantir amakak sarammi. Aduga masabu tha amagi manungda anirak haibadi
Purnima numitana Siva Mahadevana masagi mandirsida lengbiraklaga masabu unaba aduga mama ibimana thasi numitta masa kartitpu unaba asumna taurambi. Masagidamaksu Siva Durga makoy anina matik saba sakti pinabiraga mana nongpok maikaygi oiba apunba ngaklaga pananabagi thamthol piki.